Mamangda leiba akiba. Matam amada laining manupa amaga mahaki khongloi amaga mafam amadagi thaplaba mafam amada khong chatlami. Ahanba numitki numidang oisilakpa matam aduda laining manupa aduna mahaki khongloi aduda hairami. Makha tana chatlagumsi akiba leire. Khongloi adudi makha tana adum chathaba pamjabani. Adubu mahaki guruna yadrabanina manak nakpa khungang amada leknaba sem sarami. Mathangi numittasu makhoi khongchat makha chatharabasu numidang waram yorokpa matam aduda lainingba aduna makha tana chatlagumsi akiba leire haiduna makha chatharagumsi haibadagi khongloi adu upai leitaduna makhoina thungluba mafam aduda lek chanaba sem sarami. Adubu khongloi adugi wakhalda mahaki guruna kiribasi mapan thongda natte guru masamaktani haibagi chingnaba ama poklamli. Hiram masida sum khanjilubadagi khongloi adu ahing adu pak tumba yaramde. Matam aduda mahaki guru aduna mahaki khaw aduda karigumba khara yengba adu khongloi aduna urami. Thaudok adu urubadagi khongloi aduna mahaki guruna kiribasi mahaki gurugi khawda yaure haibasi chingnaba kanna phauraklammi. Ngaihak leiraga mahaki guru aduna isisina tumkhraba matamda khongloi aduna gurugi khaw adu yengluba matamda sanagi sel mayek amasung atai sanagi likon mayam adu yauramba thengnarami. Mahaki guruna numidangda chatpa kiribasigi maram khanglaba matungda khongloi aduna mathangi numitki numidangda aki akhang yaudana chatpa ngamnabagidamak sanagi sel mayeksing amasung likon sing adu guha amagi manungda thadakhirami. Mathangi numitta mahausagum guru amasung mahaki khongloi adu hanagum numit chuppa chatlaba matungda numidang wairam yoraklaba matamda guruna hanagum akiba lei makha tana chatlagumsi hairami. Matam aduda khongloi aduna hairaklammi. Ngarang numidang guruji gi akiba adu aina guhada thadakhre. Hojik kiningai leitre. Numidang su adum chatpa yaragani. Mahakna hairiba adu guru aduna wakhal taba ngamlamde. Loinana khongloi aduda hanglaklammi. Nahakna hairiba adu karino ai wakhal taba ngamtre. Khongloi aduna hairaklammi. Aihakna sanagi sen amasung likon sing adu adomgi khawdagi lawthoaga guhada thadaramle. Hojik karisu kidana numidang su chatpa yaragani. Guru adu khudak aduda mahak kumba lainingba nupa amana sana lupa gumba arang araki apha apun marakta leigadaba natte haibadu khanglakpaga loinana asumna ikaiba phauraklammi. Asumna mapu mana akiba yaudana numidang adudasu makhoigi khongchat makha sathakhirami. Aikoina thengnariba awaba khudong chadabasinggi haurakpham adu thidoktuna kokhalabadi punsi asi ingna nungaina lenma ngammi. Aroibada popular news leader ki channel bengbira khudingma puthagatchari.